ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯥ! ꯏꯃꯥ! ꯂꯩꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯗꯨꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯀꯌꯥꯝꯇ ꯂꯩꯅꯤ ꯈꯪꯗꯦꯕ, ꯑꯩꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈꯩ꯫ ꯁꯥꯈꯤꯅ ꯃꯃꯥ ꯀꯧꯕꯗꯨ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯈꯤ, ꯏꯟꯗꯣꯟꯗꯤ ꯑꯋꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯉꯥ ꯐꯥꯕ ꯆꯠꯈꯤꯕꯅꯤꯅꯦ꯫ ꯅꯪꯕꯨ ꯏꯟꯗꯣꯟꯒ ꯊꯦꯡꯅꯍꯧꯗ꯭ꯔꯕꯣ? ꯊꯦꯡꯅꯍꯧꯗ꯭ꯔꯦ ꯏꯆꯦ꯫ ꯀꯅꯥ ꯀꯅꯥ ꯆꯠꯃꯤꯟꯅꯈꯤꯒꯦ ꯑꯩꯈꯣꯏ ꯏꯃꯥꯗꯨꯕꯨ ꯏꯆꯦ? ꯏꯟꯗꯣꯟ ꯄꯥꯛꯄꯤꯒ ꯏꯟꯗꯣꯟ ꯂꯩꯃꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯃꯤꯟꯅꯈꯤꯕꯅꯤ ꯁꯥꯈꯤ꯫ ꯑꯣ, ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯆꯦ꯫ ꯃꯥꯒ ꯃꯥꯟꯅꯕ ꯃꯤꯒ ꯍꯧꯔꯒ ꯆꯠꯂꯤꯅꯦ ꯉꯥ ꯐꯥꯕ ꯆꯠꯄꯗꯁꯨ꯫ ꯊꯥꯗꯣꯏ ꯃꯇꯥ ꯁꯥꯈꯤꯕꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯅꯕꯒꯤ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥ! ꯏꯇꯥ! ꯏꯇꯥ ꯁꯥꯈꯤ! ꯑꯣ ꯏꯇꯥ ꯁꯥꯈꯤ! ꯇꯥꯔꯦ ꯇꯥꯔꯦ ꯏꯇꯥ! ꯏꯇꯥ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯀꯩ ꯂꯩꯔꯒꯦ ꯏꯇꯥ? ꯏꯇꯥ, ꯉꯁꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯥꯒꯤ ꯌꯨꯝꯗ ꯍꯧꯕ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯕ ꯃꯆꯜ ꯍꯦꯛꯇꯨꯅ ꯄꯨꯅꯔꯛꯂꯒ ꯁꯤꯡꯖꯨ ꯆꯥꯅꯁꯦ ꯍꯥꯏꯅꯕꯅꯤ꯫ ꯏꯇꯥꯗꯤ ꯍꯦꯛ ꯍꯦꯛ ꯀꯥꯎꯒꯟꯕꯗꯨꯗ ꯑꯩ ꯅꯣꯏꯅ ꯍꯧꯕ ꯂꯥꯛꯏꯅꯤ꯫ ꯅꯍꯥꯟ ꯍꯥꯏꯅꯕꯗꯨꯔꯣ ꯏꯇꯥ? ꯍꯣꯏꯅꯦ, ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯏꯇꯥ, ꯅꯪ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯩꯗꯤꯅꯦ ꯑꯗꯨꯝ ꯀꯥꯎꯗꯅ ꯇꯨꯝꯗꯅ ꯂꯩꯊꯣꯛꯂꯨꯔꯗꯕꯅꯤ꯫ ꯏꯇꯥ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯄꯨꯝꯕ ꯏꯇꯥ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯁꯪꯒꯣꯏꯗꯅꯦ ꯂꯣꯏꯅ ꯄꯨꯜꯍꯧꯔꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥ, ꯑꯩ ꯁꯤꯡꯖꯨ ꯄꯥꯟ ꯑꯃꯇ ꯄꯨꯛꯂꯛꯈꯤꯒꯦ ꯄꯨꯈ꯭ꯔꯤꯗꯒꯤ꯫ ꯍꯣꯏ ꯏꯇꯥ, ꯄꯨꯛꯂꯛꯑꯣ꯫ ꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯦꯍꯦ꯫ ꯑꯩꯈꯣꯏꯅ ꯍꯋꯥꯏ ꯃꯇꯣꯟ, ꯂꯐꯨ ꯊꯔꯣ, ꯉꯥꯔꯤ, ꯃꯣꯔꯣꯛ, ꯊꯨꯝ ꯄꯨꯊꯣꯛꯂꯒ ꯃꯥꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯕ ꯑꯍꯥꯎꯇꯕ, ꯑꯔꯦꯡꯕ, ꯆꯥꯎꯕ ꯍꯦꯟꯗꯕ ꯁꯤꯡꯖꯨ ꯄꯥꯟꯁꯦ ꯄꯨꯊꯣꯛꯇꯣꯏ ꯃꯥꯜꯂꯤ꯫ ꯏꯇꯥ, ꯀꯔꯤ ꯈꯜꯂꯤꯅꯣ? ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯏꯇꯥ, ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯄꯨꯛꯂꯛꯑꯗꯤ ꯆꯠꯂꯁꯤ ꯏꯇꯥ, ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯇꯥ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯈꯨꯜꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯁꯪꯒꯣꯏꯗ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯁꯤꯡꯖꯨ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯈꯔ ꯑꯃꯅ ꯍꯩꯕꯤ ꯃꯅꯥ ꯃꯜꯂꯛꯄ, ꯈꯔ ꯑꯃꯅ ꯍꯋꯥꯏ ꯁꯨꯔꯛꯄ, ꯈꯔ ꯑꯃꯅ ꯀꯣꯕꯤ ꯃꯌꯥꯟ ꯃꯌꯥꯝ ꯑꯗꯨ ꯁꯦꯝꯂꯛꯄ꯫ ꯁꯥꯈꯤꯁꯤ ꯃꯁꯥꯒꯤ ꯃꯤ ꯅꯣꯛꯅꯕ ꯈꯔ ꯀꯜꯂꯝꯃꯤ, ꯑꯗꯨꯅ ꯃꯤ ꯅꯣꯛꯅꯕ ꯍꯧꯔꯛꯂꯝꯃꯤ, ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯖꯤꯜꯂꯒ ꯀꯔꯦꯝꯅꯕ ꯑꯣꯏꯅꯁꯨ꯫ ꯏꯇꯥ ꯆꯥꯎꯕꯤ, ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯒꯦ? ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯜ ꯅꯝꯊꯤꯈꯩ ꯄꯥꯏ, ꯃꯁꯛꯄꯨꯗꯤ ꯈꯔ ꯊꯤ꯫ ꯇꯧꯔꯗꯧꯅꯤ ꯃꯁꯤꯒꯤ ꯁꯥꯈꯤ ꯍꯥꯏꯕꯤ ꯈꯌꯥꯠꯁꯥꯡꯁꯦ꯫ ꯃꯥꯒꯤꯁꯦ ꯍꯪꯒꯦ ꯌꯧꯅ ꯍꯪꯉꯤꯅꯦꯕ, ꯑꯩꯁꯦ ꯅꯨꯄꯥ ꯀꯣꯏꯗꯦ ꯈꯪꯅ ꯈꯨꯝꯃꯣꯏ, ꯇꯨꯃꯤꯟ ꯂꯩꯒꯦ꯫ ꯏꯇꯥ ꯆꯥꯎꯕꯤ, ꯇꯥꯗ꯭ꯔꯕꯣ ꯅꯪꯕꯣ? ꯃꯁꯤ ꯌꯥꯝ ꯀꯧꯔꯛꯇꯣꯔꯤ ꯃꯁꯤ, ꯃꯌꯥꯝꯒꯤ ꯃꯃꯥꯡꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯈꯨꯝꯃꯒꯦ ꯑꯩ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥ? ꯑꯩꯗꯤ ꯃꯣꯏ ꯃꯌꯥꯝꯅ ꯂꯥꯡꯕꯁꯤꯗ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯣ, ꯑꯗꯣ ꯏꯇꯥꯒꯤ ꯍꯟꯗꯛ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯃꯁꯛ ꯃꯇꯧ ꯃꯕꯨꯛ ꯃꯄꯥꯎꯗꯣ ꯀꯌꯥꯝ ꯐꯒꯦꯕ? ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯃꯆꯨ ꯊꯥꯛꯆꯤꯜꯂꯒ ꯍꯦꯛ ꯊꯥꯏꯖꯤꯟꯒꯦ꯫ ꯏꯇꯥ, ꯑꯩꯅ ꯍꯟꯗꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯃꯕꯨꯛ ꯃꯄꯥꯎꯒ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯈꯪꯂꯕ꯭ꯔꯥ? ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯗ ꯅꯠꯇꯅ ꯁꯦꯜꯒꯁꯦ ꯈꯨꯄꯥꯏ ꯑꯃ, ꯃꯌꯨꯝꯒꯥꯗꯣ ꯀꯣꯅꯨꯡꯒꯨꯝꯅ ꯆꯥꯎꯅ ꯁꯥꯔꯤꯕ, ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ꯫ ꯑꯗꯨꯗꯤ ꯃꯥꯗꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯔꯦꯍꯦ꯫ ꯑꯩꯅꯗꯤ ꯃꯥꯁꯦ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯆꯨꯞꯍꯟꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯨꯔꯒ ꯃꯥꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯄꯥ ꯀꯣꯏꯔ ꯃꯥꯜꯂꯤ, ꯃꯕꯨꯛꯁꯦ ꯈꯨꯐꯠꯇꯝꯅꯤꯅ ꯃꯁꯤꯗꯤ꯫ ꯑꯗꯨꯝ ꯄꯥꯏꯔꯦ ꯁꯦꯜꯗꯤ ꯏꯇꯥ? ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯩꯁꯨ ꯈꯪꯗꯦꯕ ꯁꯦꯜ ꯄꯥꯏꯔꯤ ꯅꯨꯄꯥꯁꯦ꯫ ꯑꯩꯁꯨ ꯍꯥꯏꯒꯦ ꯌꯧꯅ ꯍꯥꯏꯔꯤꯕꯅꯤ, ꯅꯪꯅꯗꯤ ꯉꯝꯍꯜꯂꯔꯣꯏꯒꯦ ꯈꯟꯗꯅ꯫ ꯊꯥꯗꯣꯏꯅ ꯁꯤꯡꯖꯨ ꯁꯣꯏꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯣꯠꯂꯒ ꯆꯥꯕ ꯍꯧꯔꯁꯤ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯁꯨ ꯈꯨꯝꯂꯛꯏ꯫ ꯆꯥꯔꯁꯤ, ꯑꯩꯈꯣꯏꯗꯤ ꯆꯥꯅꯤꯡꯕꯅ ꯇꯤꯟꯒꯁꯦ ꯇꯥꯔ ꯄꯣꯠꯅꯤ꯫ ꯇꯨꯡꯅꯤꯡꯈꯣꯛꯀꯤ ꯃꯅꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯉꯥꯅ ꯇꯣꯠꯂꯁꯤ, ꯑꯗꯨꯒ ꯆꯥꯔꯁꯤ꯫ ꯍꯣꯏ ꯇꯣꯠꯂꯛꯑꯣ ꯏꯇꯥ꯫ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯁꯤꯡꯖꯨꯗꯨ ꯇꯣꯠꯂꯒ ꯃꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤ ꯁꯥꯈꯤꯗꯒꯤ ꯇꯥꯗꯅ ꯃꯤ ꯅꯣꯛꯅꯕ, ꯁꯤꯊꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ꯫ ꯃꯤ ꯁꯤꯊꯕꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯏꯕꯦꯇꯣꯝꯕꯤꯅ ꯄꯥꯝꯖꯒꯦ ꯍꯥꯏꯕꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯤꯒꯤ ꯄꯣꯠ ꯌꯣꯟꯐꯝꯗ ꯐꯝꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯃꯤꯋꯥ ꯉꯥꯡꯅꯕ, ꯃꯤ ꯅꯣꯛꯅꯔꯤꯕꯅꯤ꯫ ꯄꯣꯠ ꯌꯣꯟꯕꯤ ꯍꯅꯨꯕꯤ ꯑꯃꯅ ꯊꯕꯛ ꯂꯩꯇꯕꯒꯨꯝ ꯃꯤ ꯅꯣꯛꯅꯔꯤꯕ ꯏꯕꯦꯇꯣꯝꯕꯤꯗ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯇꯣꯝꯕꯤ, ꯅꯪꯕꯨ ꯅꯌꯨꯝꯗ ꯊꯕꯛꯀ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯣ?
ꯃꯐꯝꯁꯤꯗ ꯅꯣꯡ ꯉꯥꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯁꯤꯕꯣ? ꯏꯕꯦꯇꯣꯝꯕꯤ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯦ, ꯑꯩꯒꯤꯁꯦ ꯊꯕꯛ ꯂꯩꯇꯕꯒꯤ ꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ, ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯕꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯔꯨꯕ ꯊꯕꯛ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯤ ꯅꯣꯛꯅꯕ ꯁꯤꯔꯅꯦ? ꯍꯦꯔ ꯏꯆꯦꯒꯤ ꯋꯥꯗꯨꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ? ꯑꯩꯅ ꯃꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯃꯣꯏ ꯐꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯅꯦ, ꯃꯥꯅꯤ, ꯏꯅꯥꯎꯅ ꯌꯦꯡꯁꯤꯟꯕ ꯀꯟꯃꯟꯕꯒꯤ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯁꯥꯎꯅꯕꯗꯣ꯫ ꯃꯣꯏꯅ ꯁꯥꯎꯔꯤꯕꯗꯨꯗꯤꯅꯦ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯁꯥꯎꯔꯤꯕ꯫ ꯑꯣꯏꯗꯕꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯋꯥ ꯉꯥꯡꯕꯁꯦ ꯑꯣꯟꯊꯣꯛ ꯍꯩꯈ꯭ꯔꯕ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯕꯦꯇꯣꯝꯕꯤ ꯍꯣꯏꯗꯤ꯫ ꯄꯣꯠ ꯌꯣꯟꯕꯤ ꯑꯩꯈꯣꯏꯁꯨ ꯏꯅꯥꯎꯒꯨꯝꯅ ꯑꯣꯏꯗꯕꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯋꯥ ꯉꯥꯡꯕ ꯍꯩꯔꯝꯂꯕꯗꯤ ꯄꯣꯠꯀꯥꯁꯦ ꯌꯥꯝ ꯁꯤꯠꯀꯗꯧꯅꯤ꯫ ꯏꯆꯦ, ꯑꯗꯨꯗꯤ ꯇꯝꯍꯧꯔꯣꯗꯅ ꯅꯅꯥꯎꯗꯒꯤ꯫ ꯀꯥꯟꯅꯗꯦ ꯏꯆꯦ, ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ, ꯏꯆꯥꯅꯨꯄꯤꯁꯨ ꯌꯨꯝꯗ ꯂꯩꯍꯧꯗꯦ꯫ ꯍꯣꯏ ꯆꯠꯂꯨ꯫ ꯃꯁꯤꯒꯤ ꯏꯕꯦꯇꯣꯝꯕꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ, ꯃꯥꯒꯤ ꯏꯃꯨꯡꯁꯦ ꯊꯕꯛ ꯁꯨꯗꯅ ꯆꯍꯤ ꯆꯨꯞꯄ ꯆꯥꯔꯤꯁꯤꯕꯨ ꯉꯛꯏꯀꯣ ꯂꯥꯏꯃ, ꯑꯩꯗꯤ ꯉꯛꯏ꯫ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯅꯥꯎ, ꯉꯛꯂꯨꯅꯣ, ꯃꯈꯣꯏꯗꯤ ꯆꯤꯟꯅ ꯆꯥꯏꯌꯦ, ꯑꯗꯨꯅ ꯑꯋꯥꯕ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯅ ꯏꯄꯥꯡꯒꯜꯅ ꯁꯨꯔꯒ ꯆꯥꯕꯅꯤꯅ ꯏꯃꯨꯡ ꯄꯨꯕꯁꯨ ꯀꯣꯟꯅꯗꯦꯗꯣ꯫ ꯏꯆꯦ, ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯈꯣꯏꯒꯤ ꯆꯤꯟꯅ ꯆꯥꯕꯁꯤꯗꯤ ꯃꯇꯝ ꯂꯩ, ꯑꯩꯈꯣꯏꯒꯤ ꯏꯄꯥꯡꯒꯜꯅ ꯁꯨꯔꯒ ꯆꯥꯕꯁꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯆꯥꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤꯗꯤ ꯃꯆꯤꯟ ꯂꯦꯞꯄ ꯅꯨꯃꯤꯠꯇ ꯆꯥꯛꯈꯨꯝꯁꯤꯡ ꯑꯗꯨꯝ ꯃꯨꯠꯂꯦ꯫ ꯏꯅꯥꯎ, ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯗꯤꯕ ꯏꯆꯦꯗꯤ ꯅꯣꯛꯅꯤꯡꯂꯛꯄ ꯂꯣꯏꯔꯝꯗꯥꯏꯗꯤ ꯍꯦꯛꯇ꯫ ꯍꯥꯏ, ꯑꯥꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯏꯁꯦ ꯄꯣꯠ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ, ꯅꯗꯥꯎ ꯌꯦꯡꯖꯔꯣ ꯍꯩ꯫ ꯍꯣꯏ ꯏꯆꯦ, ꯉꯁꯥꯏꯈꯩꯗꯤ ꯃꯥꯒꯤ ꯏꯕꯦꯇꯣꯝꯕꯤ ꯍꯥꯏꯕꯤ ꯃꯤꯋꯥ ꯃꯀꯣꯛ ꯑꯗꯨꯅ ꯑꯩꯒꯤ ꯄꯣꯠꯐꯝꯁꯤꯗ ꯐꯝꯖꯤꯜꯂꯒ ꯂꯩꯔꯕꯅꯤꯅ ꯃꯤ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯕꯅꯤ ꯄꯣꯠ ꯂꯩꯕ꯫ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯗꯥꯎ ꯌꯦꯡꯖꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯦ꯫ ꯁꯥꯈꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯅꯨꯄꯥ ꯎꯅꯔꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ꯫ ꯆꯥꯎꯕꯤꯅ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯍꯧꯔꯤꯕ ꯋꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯃꯇꯥ ꯑꯅꯤꯅ ꯅꯨꯄꯥ ꯎꯅꯕ ꯉꯥꯏꯔꯤ꯫ ꯁꯥꯈꯤ ꯆꯥꯎꯕꯤꯅ ꯂꯩꯔꯤꯕꯗꯣꯝꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯤꯇꯣꯡꯗ꯫ ꯇꯥ ꯃꯤꯇꯣꯡ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ꯫ ꯍꯣꯏꯅꯦ ꯍꯥꯏꯌꯨꯅꯦ꯫ ꯑꯗꯨꯕꯨꯔꯣ, ꯇꯥ ꯃꯤꯇꯣꯡꯒꯤ ꯅꯃꯥꯟꯅꯕ ꯅꯨꯄꯤ ꯐꯪꯗꯕ ꯃꯁꯛ ꯊꯤꯕ ꯅꯃꯥꯟꯅꯕꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯂꯩ ꯀꯩꯅꯣ, ꯑꯊꯤꯕ ꯄꯥꯈꯪꯗꯤ ꯗꯃꯥꯗꯝ ꯂꯩ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣ, ꯑꯊꯤꯕ ꯄꯥꯈꯪꯗꯤ? ꯑꯗꯨꯕꯨꯔꯣ, ꯇꯨ ꯑꯥꯗ ꯋꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯕꯗ ꯉꯥꯏꯔꯤꯕ ꯏꯇꯥ ꯆꯥꯎꯕꯤꯁꯦ ꯃꯥꯒꯤ ꯑꯃꯠꯇ ꯁꯦꯝꯕꯤꯁꯤꯔ ꯈꯜꯂꯤꯕ ꯑꯩꯗꯣ꯫ ꯌꯥꯏ ꯀꯩꯅꯣ, ꯃꯥ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯗꯤ ꯑꯩ ꯁꯦꯝꯃꯛꯀꯦ ꯑꯊꯨꯕꯗ, ꯑꯗꯨꯒ ꯈꯪꯅꯍꯟꯁꯤ꯫ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯇꯥ ꯃꯤꯇꯣꯡ, ꯅꯨꯄꯥꯗꯣ ꯄꯠꯇꯅ ꯂꯥꯏꯔꯕꯗ ꯅꯠꯇꯅꯅꯦ ꯃꯁꯛꯁꯨ ꯌꯥꯝ ꯊꯤꯕ, ꯌꯥꯝꯅꯁꯨ ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯅ ꯀꯣ꯫ ꯍꯣꯏ, ꯑꯩꯅ ꯈꯪꯅꯁꯤꯜꯂꯛꯀꯦ ꯁꯥꯈꯤ꯫ ꯁꯣꯝꯗ ꯊꯥꯗꯣꯏꯁꯨ ꯃꯇꯥ ꯆꯥꯎꯕꯤꯅ ꯃꯈꯣꯏꯅ ꯅꯨꯄꯥ ꯎꯅꯕ ꯃꯇꯝꯗ ꯃꯊꯟꯇ ꯉꯥꯏꯕꯗꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯥꯒ ꯈꯪꯅꯔꯤꯕ ꯃꯥꯏꯄꯥꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥ ꯃꯥꯏꯄꯥꯛ, ꯅꯣꯏꯒꯤ ꯅꯃꯥꯟꯅꯕ ꯑꯐꯕꯒ ꯂꯩꯇ꯭ꯔꯣ? ꯏꯇꯥ ꯆꯥꯎꯕꯤꯒ ꯑꯝꯇ ꯈꯪꯅꯍꯟꯁꯤꯕ, ꯑꯝꯇ ꯁꯦꯝꯕꯤꯁꯦꯕ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ꯫ ꯂꯩ, ꯁꯦꯝꯁꯤ꯫ ꯏꯃꯥꯟꯅꯕ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩ, ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯑꯩ ꯁꯦꯝꯃꯛꯀꯦ ꯏꯆꯟ ꯆꯥꯎꯕꯤꯒꯤ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ, ꯁꯥꯈꯤꯒ ꯅꯈꯣꯏꯅꯤꯅ ꯑꯩꯈꯣꯏ ꯎꯅꯕ ꯂꯥꯛꯄ ꯈꯨꯗꯤꯡ ꯃꯊꯟꯇ ꯋꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡꯁꯤ ꯂꯩꯕꯁꯦ, ꯑꯗꯨꯅꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ꯫ ꯑꯗꯨꯗꯤ ꯑꯩꯅꯦ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯊꯨꯕ ꯃꯇꯝꯗ ꯄꯥꯎ ꯐꯥꯎꯔꯛꯑꯒꯦ꯫ ꯍꯣꯏ ꯇꯥ ꯃꯥꯏꯄꯥꯛ, ꯑꯗꯨꯗꯤ ꯇꯥ ꯃꯥꯏꯄꯥꯛ ꯍꯜꯂꯁꯤꯔꯥ? ꯏꯇꯥ ꯆꯥꯎꯕꯤꯁꯦ ꯑꯩꯈꯣꯏ ꯉꯥꯏꯕꯗ ꯋꯥꯔꯕ ꯃꯥꯜꯂꯤ꯫ ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯇꯥ ꯃꯥꯏꯄꯥꯛ, ꯑꯗꯣ ꯌꯦꯡꯉꯨꯗꯣ, ꯏꯇꯥ ꯁꯥꯈꯤꯁꯦ ꯆꯠꯂꯁꯤ ꯀꯧꯕꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯎꯔꯤꯗꯅ꯫ ꯊꯥꯗꯣꯏ, ꯅꯪ ꯁꯥꯎꯅꯤ ꯁꯥꯎꯅꯨ, ꯏꯆꯟ ꯁꯥꯈꯤꯁꯦ ꯃꯁꯤ ꯃꯤ ꯈꯔ ꯅꯣꯛꯅꯕ ꯀꯜꯂꯤ, ꯑꯗꯨꯅ ꯑꯩꯅꯦ ꯃꯥ ꯌꯥꯎꯕ ꯅꯪ ꯎꯅꯕꯗꯗꯤ ꯑꯩ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯀꯁꯦ ꯅꯥꯟꯅ ꯁꯦꯠꯂꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯁꯨ ꯀꯌꯥ ꯍꯩꯅꯗꯦ ꯑꯩꯗꯤ ꯃꯥꯁꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯛ ꯇꯤꯟꯅꯔꯤꯕꯅꯤ, ꯍꯩꯕꯕꯨꯗꯤ ꯀꯌꯥ ꯍꯩꯅ ꯄꯣꯟꯇꯦꯗ꯫ ꯃꯁꯦ ꯏꯃꯥꯟꯅꯕꯤ ꯈꯨꯗꯤꯡꯃꯛꯅ ꯑꯝꯇ ꯍꯩꯅꯗꯕꯅꯤ꯫ ꯃꯤꯋꯥꯁꯨ ꯈꯔ ꯉꯥꯡꯅꯔꯤ, ꯑꯗꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯊꯥꯗꯣꯏ꯫ ꯍꯣꯏ ꯇꯥ ꯃꯥꯏꯄꯥꯛ ꯍꯥꯟꯅ ꯃꯥꯡ ꯊꯥꯕꯤꯔꯣ, ꯅꯆꯟ ꯇꯨꯡ ꯏꯟꯖꯔꯛꯂꯒꯦ꯫ ꯁꯥꯈꯤ ꯊꯥꯗꯣꯏ ꯍꯣꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯥꯏꯔꯛꯏ ꯃꯤꯇꯣꯡꯗ꯫ ꯇꯥ ꯃꯤꯇꯣꯡ, ꯊꯥꯗꯣꯏ ꯍꯣꯏꯗꯤ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔ ꯃꯥꯜꯂꯤ, ꯂꯥꯛꯏ꯫ ꯍꯣꯏꯅꯦ, ꯑꯣꯟꯊꯣꯛ ꯊꯨꯅꯕꯨ ꯁꯥꯈ꯭ꯔꯦꯅꯦ, ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯕ ꯅꯪꯕꯨꯅꯣ ꯈꯪꯗꯦ ꯃꯣꯏꯁꯦ꯫ ꯈꯪꯗꯦ ꯇꯥ ꯃꯤꯇꯣꯡ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ
ꯊꯨꯁꯨ ꯌꯥꯝ ꯊꯨꯈ꯭ꯔꯦ ꯋꯥꯔꯤꯒ ꯑꯝꯇ ꯁꯥꯟꯅꯔꯝꯃꯣꯏꯗ ꯃꯣꯏꯒꯤꯁꯦ ꯑꯗꯨ ꯁꯥꯈꯤ ꯑꯩꯗꯤ ꯏꯆꯟ ꯊꯥꯗꯣꯏꯒ ꯈꯪꯅꯔꯤꯕ ꯃꯩꯄꯥꯛ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯀꯩ ꯍꯩꯅꯗꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯍꯩꯅꯗꯦꯗ ꯃꯁꯛ ꯐꯖꯕ ꯋꯥꯈꯜ ꯇꯥꯕꯅ ꯃꯔꯣꯜ ꯑꯃ ꯁꯥꯖꯔꯤꯕ ꯄꯛꯇꯕꯅ ꯑꯗꯨꯅꯤ ꯄꯛꯇꯦ ꯄꯛꯄ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅꯤ ꯈꯛꯅꯤ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ ꯇꯥꯃꯤꯇꯣꯡ ꯃꯤꯇꯣꯡ ꯑꯃꯗꯤ ꯃꯩꯄꯥꯛ ꯃꯥꯒꯤ ꯈꯨꯜꯇꯝꯅ ꯆꯠꯅꯈ꯭ꯔ ꯃꯇꯨꯡ ꯃꯇꯥ ꯑꯍꯨꯝꯗꯨꯁꯨ ꯃꯌꯨꯝ ꯃꯩꯀꯩ ꯄꯥꯡꯅꯔꯛꯂꯤ ꯁꯥꯈꯤ ꯁꯛ ꯇꯥꯈꯠꯅ ꯍꯥꯏꯔꯤ ꯆꯥꯎꯕꯤꯗ ꯏꯇꯥ ꯆꯥꯎꯕꯤ ꯍꯟꯗꯛꯇꯤ ꯅꯇꯥ ꯑꯩꯍꯥꯛꯅ ꯏꯇꯥꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯔꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯣ ꯈꯔꯕꯨꯗꯤ ꯅꯪꯉꯤ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯅꯣꯏꯅꯤ ꯊꯕꯛ ꯀꯟꯅ ꯁꯨꯔꯒꯗꯤ ꯅꯪꯕꯒ ꯁꯣꯏ ꯃꯥꯡꯈꯤꯗꯣꯏꯅꯤ ꯆꯥꯎꯕꯤꯅ ꯏꯇꯥ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯤꯡꯗꯦꯗ ꯅꯨꯄꯥ ꯀꯣꯏꯔꯒ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣ ꯋꯥꯈꯜ ꯋꯥꯅꯕꯅꯤ ꯏꯇꯥ ꯀꯣꯏꯗꯕ ꯌꯥꯔꯣꯏꯀꯣ ꯃꯁꯛꯇꯤ ꯂꯥꯏꯔꯩ ꯅꯪꯉꯤ ꯀꯥꯏꯅꯒ ꯏꯇꯥ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯑꯩꯈꯣꯏ ꯏꯃꯥꯗꯁꯨ ꯍꯪꯅꯈꯤꯒꯦ ꯍꯣꯏ ꯑꯗꯣ ꯑꯊꯨꯕꯗ ꯋꯥꯝꯗꯤ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏ ꯏꯇꯥ ꯊꯥꯗꯣꯏ ꯃꯥꯁꯨ ꯈꯜꯂꯤ ꯃꯕꯨꯛꯅꯤꯡꯗ ꯁꯥꯈꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯇꯥ ꯁꯥꯈꯤꯅ ꯍꯥꯏꯔꯤ ꯋꯥꯁꯤꯅ ꯁꯦꯡꯂꯕꯗꯤ ꯑꯩꯁꯨ ꯃꯥ ꯌꯥꯎꯔꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯔꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯏꯇꯥ ꯆꯥꯎꯕꯤꯁꯦ ꯐꯠꯇꯕ ꯅꯨꯄꯥꯗ ꯋꯥꯏꯊꯨꯡꯈꯤꯕ ꯇꯥꯔꯦ ꯑꯁꯤ ꯈꯜꯂ ꯃꯇꯨꯡ ꯊꯥꯗꯣꯏ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯥꯎꯕꯤꯗ ꯏꯇꯥ ꯆꯥꯎꯕꯤ ꯑꯩꯅꯁꯨ ꯏꯇꯥꯒꯤ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯁꯦꯝꯃꯛꯀꯅꯤꯗ ꯇꯥꯃꯩꯄꯥꯛꯀ ꯄꯨꯝꯅꯃꯛ ꯇꯥꯟꯅꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯏꯇꯥ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯤꯡꯗꯦꯗ ꯇꯜꯂꯤ ꯀꯣꯏꯕ ꯇꯥꯔꯕꯁꯨ ꯏꯃꯥꯗ ꯍꯪꯂꯛꯈꯤꯒꯦ ꯍꯣꯏ ꯏꯇꯥ ꯍꯪꯉꯣ ꯑꯗꯣ ꯌꯥꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯌꯦꯡꯁꯤ ꯏꯇꯥ ꯁꯥꯈꯤꯁꯨ ꯑꯉꯝ ꯇꯥꯜꯂꯛꯏ ꯑꯩꯅ ꯁꯦꯝꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯁꯨ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯏꯇꯥ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯑꯩꯗꯤ ꯇꯤꯟꯅꯔꯣꯏꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯏꯇꯥ ꯊꯥꯗꯣꯏꯁꯨ ꯑꯉꯝ ꯇꯥꯜꯂꯛꯏ ꯅꯪꯅꯗꯤ ꯍꯦꯟꯕ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ ꯏꯇꯥ ꯑꯩꯅ ꯁꯦꯝꯃꯛꯀꯗꯧꯔꯤꯕ ꯅꯨꯄꯥꯁꯦ ꯑꯐꯕꯅꯤꯀꯣ ꯑꯐꯕ ꯅꯨꯄꯥꯗꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯏ ꯑꯗꯨꯅ ꯌꯥꯗ ꯈꯣꯠꯇꯕ ꯌꯥꯔꯣꯏꯀꯣ ꯆꯥꯎꯕꯤ ꯃꯇꯥ ꯑꯅꯤꯒꯤ ꯋꯥꯗꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯇꯥ ꯅꯈꯣꯏꯅ ꯁꯦꯝꯃꯛꯀꯗꯧꯔꯤꯕ ꯅꯨꯄꯥ ꯑꯅꯤꯃꯛꯇꯣ ꯑꯩꯅ ꯀꯣꯏꯔꯒ ꯂꯣꯏꯔꯗꯅ ꯅꯈꯣꯏ ꯑꯅꯤ ꯈꯠꯅꯗꯅꯕ ꯐꯔꯦꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯁꯥꯈꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯗꯨꯅ ꯍꯔꯥꯎꯅ ꯃꯃꯥꯗ ꯇꯝꯃꯤ ꯏꯃꯥꯎ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯇꯝꯕꯤꯒꯦ ꯂꯥꯎꯅꯦ ꯏꯕꯦꯇꯣꯝꯕꯤꯁꯨ ꯃꯆꯥꯅ ꯅꯣꯛꯂꯒ ꯍꯜꯂꯛꯄꯗꯨꯗ ꯅꯣꯛꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ ꯀꯔꯤ ꯋꯥꯅꯣꯅꯦ ꯇꯝꯗꯧꯔꯤꯕꯣ ꯅꯣꯛꯅꯤꯡꯕ ꯋꯥꯗꯤ ꯀꯨꯏꯅ ꯊꯝꯖꯤꯟꯒꯨꯝꯁꯤꯀꯣ ꯏꯃꯥꯒꯤ ꯁꯥꯈꯤ ꯑꯗꯨꯗꯤ ꯏꯃꯥ ꯃꯪꯒꯣꯜꯗ ꯐꯝꯂꯨ ꯂꯥꯎ ꯇꯝꯃꯒꯦꯕ ꯑꯩ ꯍꯣꯏ ꯂꯥꯛꯑꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯥꯈꯤ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯍꯥꯏꯔꯣ ꯏꯃꯥ ꯇꯥꯔꯒꯦ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯏꯇꯥ ꯆꯥꯎꯕꯤꯗꯣ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯅꯨꯄꯥ ꯀꯣꯏꯗꯕꯤꯗꯣ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯗꯧꯔꯦ ꯍꯥꯏꯕ ꯍꯥ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣ ꯁꯦꯝꯕꯤꯗꯧꯔꯤꯕꯗꯨꯕꯣ ꯍꯥꯏ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤꯅꯦ ꯅꯪꯅ ꯁꯦꯝꯕꯤꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯅꯅꯦ ꯅꯪꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯗꯒꯤ ꯐꯕ ꯃꯁꯛ ꯐꯖꯕ ꯁꯦꯜ ꯄꯥꯏꯕ ꯍꯦꯜꯍꯟꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯈꯪꯉꯤꯕ ꯂꯣꯏꯅ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯇꯥꯃꯤꯇꯣꯡꯗ ꯁꯦꯝꯕꯤꯔꯛꯀꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ ꯄꯠꯇꯠꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯣꯏꯅ ꯁꯦꯝꯃꯛꯑꯣꯅ ꯑꯗꯨꯗ ꯃꯥꯅꯗꯤ ꯀꯔꯤ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯁꯨ ꯇꯝꯃꯧꯅꯤ ꯏꯃꯥꯗ ꯏꯃꯥ ꯑꯗꯨꯗ ꯇꯥꯃꯤꯇꯣꯡꯅꯁꯨ ꯁꯦꯝꯃꯛꯀꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯌꯥꯝ ꯂꯩ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯊꯤꯕ ꯂꯥꯏꯔꯕ ꯑꯃ ꯁꯦꯝꯃꯛꯀꯦꯅ ꯍꯥꯏꯔꯤ ꯍꯔꯥꯎꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ ꯑꯗꯨ ꯉꯥꯏꯈꯣꯅꯤ ꯏꯃꯥꯒꯤ ꯁꯥꯈꯤ ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯃꯃꯤꯠ ꯀꯌꯥꯃꯨꯛ ꯇꯣꯡꯒꯦ ꯃꯃꯤꯡ ꯃꯤꯇꯣꯡ ꯀꯧꯔꯤꯕꯗꯨꯕꯣ ꯃꯤꯡ ꯊꯣꯟꯅꯕ ꯂꯩꯇ꯭ꯔꯗꯨꯅ ꯃꯤꯇꯣꯡ ꯊꯣꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯤꯠꯇꯣ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯇꯣꯡꯕꯒꯨꯝ ꯏꯇꯣꯡ ꯇꯣꯡꯕꯒꯤ ꯃꯤꯇꯣꯡ ꯀꯧꯔꯤꯕ꯭ꯔꯥ ꯏꯕ ꯃꯤ ꯇꯣꯞꯅ ꯃꯤ ꯈ꯭ꯋꯥꯏꯅ ꯀꯧꯅꯗꯕ ꯃꯤꯡ ꯊꯣꯜꯂꯤꯅꯤ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯅꯤꯅ ꯏꯃꯥ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ ꯏꯃꯥ ꯑꯩꯗꯤ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦꯗ ꯏꯃꯥ ꯑꯩꯈꯣꯏꯅꯤꯅ ꯅꯣꯛꯅꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯅꯪꯗ ꯅꯠꯇꯦꯅꯦ ꯑꯩꯁꯨꯅꯤꯅꯦ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗꯒꯤ ꯏꯇꯥ ꯆꯥꯎꯕꯤꯅ ꯁꯤ ꯄꯤꯔꯛꯎ ꯁꯤ ꯂꯩꯔꯛꯎ ꯍꯥꯏꯌꯦꯅ ꯁꯦ ꯇꯞꯇ ꯂꯧꯊꯣꯛꯂꯒ ꯏꯃꯥ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯣꯏꯅꯦꯍꯦ ꯁꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯁꯥꯈꯤꯁꯦ ꯆꯥꯎꯕꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯁꯥꯈꯤꯅ ꯁꯦꯝꯂꯛꯄ ꯅꯨꯄꯥ ꯑꯅꯤꯃꯛ ꯈꯪꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯄꯣꯛꯄ ꯅꯨꯄꯥꯗꯨ ꯈꯜꯂꯒ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯅ ꯇꯠꯇꯅ ꯍꯥꯏꯃꯟꯕꯗꯒꯤ ꯁꯥꯈꯤꯒ ꯃꯤꯇꯣꯡꯒꯅ ꯁꯦꯝꯂꯛꯄ ꯅꯨꯄꯥꯗꯨꯒ ꯆꯥꯎꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯤꯠꯂꯥꯎ
ꯁꯛ ꯈꯔ ꯀꯥꯛꯂꯛꯅ ꯍꯪꯂꯛꯏ꯫ ꯆꯧꯕꯤ, ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ, ꯁꯦꯡꯅꯗꯤ ꯈꯨꯝꯃꯧꯀꯣ, ꯈꯨꯝꯃꯛꯇ꯭ꯔꯦꯗꯅ ꯐꯨꯒꯥꯏꯅꯒꯗꯧꯅꯤ꯫ ꯏꯍꯦ, ꯑꯩꯒꯤ ꯍꯩꯅꯕꯤ ꯋꯥꯁꯦ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯦꯒꯦ꯫ ꯆꯥꯎꯕꯤ ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯤ, ꯃꯄꯥꯡꯒꯜ ꯁꯛꯇ ꯑꯁꯤꯒ ꯐꯨꯕ ꯆꯩꯕꯒꯤ ꯋꯥꯈꯜꯒꯁꯨ ꯇꯧꯔꯤ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ꯫ ꯁꯛꯇꯥꯃꯛꯅ ꯍꯪꯀꯣꯛꯂꯤ ꯃꯥꯜꯂꯗꯅ, ꯃꯌꯥꯡ ꯏꯀꯪꯉꯦ ꯀꯪꯉꯗꯅ, ꯁꯤꯕꯨ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯃꯤꯕꯨ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯆꯧꯕꯤ, ꯆꯧꯕꯤ, ꯍꯥꯎ, ꯇꯥꯃꯤꯠꯂꯥꯎ, ꯀꯔꯤ ꯍꯥꯏꯒꯦ? ꯅꯪꯅ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯑꯩ ꯉꯥꯏꯔꯝꯃꯤꯔꯣ? ꯁꯛꯇ ꯑꯁꯤꯒ ꯃꯥ ꯉꯥꯏꯔꯝꯃꯤꯔ ꯀꯥꯏꯅꯒꯁꯨ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤ꯫ ꯃꯥꯅꯗꯤ ꯄꯥꯝꯂꯝꯃꯅꯤ ꯈꯟꯗꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ꯫ ꯑꯩꯅꯗꯤ ꯄꯛꯇꯕꯅ ꯂꯣꯏꯔꯦ, ꯅꯨꯡꯁꯤꯗꯕꯅꯁꯨ ꯄꯨꯡꯈꯥ ꯈꯥꯔꯦ, ꯅꯣꯡꯃꯥꯡꯈꯥꯗꯒꯤ ꯍꯦꯟꯅ ꯈꯥꯏꯗꯦ꯫ ꯈꯨꯝꯃꯣꯅꯦ ꯁꯠ-ꯁꯠ, ꯑꯩꯗꯤ ꯇꯨꯃꯤꯟ ꯂꯩꯕꯁꯦ ꯀꯩ ꯍꯥꯏꯅꯗꯦꯀꯣ꯫ ꯇꯥꯃꯤꯠꯂꯥꯎ, ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯔꯛꯇꯕꯒꯤ ꯃꯔꯝꯗꯤꯅꯦ, ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯩ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯂꯛꯄ ꯑꯣꯏꯕꯅꯤꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯉꯩꯗ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯃꯇꯝ ꯂꯩꯇꯕꯒꯤ ꯀꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯣ, ꯑꯩꯅꯗꯤ ꯑꯩ ꯉꯥꯏꯔꯝꯃꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ꯫ ꯇꯥꯃꯤꯠꯂꯥꯎ, ꯍꯜꯂꯁꯤ, ꯀꯨꯏꯃꯟꯈ꯭ꯔꯦ, ꯑꯩꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤ꯫ ꯍꯣꯏ, ꯆꯠꯂꯁꯤ꯫ ꯑꯩꯕꯨꯗꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕꯅꯤ꯫ ꯁꯥꯅꯤꯡꯉꯨꯔꯅꯨ, ꯂꯥꯎ ꯍꯜꯂꯁꯤ꯫ ꯍꯣꯏ, ꯂꯥꯎ ꯍꯜꯂꯁꯤ꯫ ꯆꯥꯎꯕꯤ ꯃꯥꯅꯁꯨ ꯃꯤꯠꯂꯥꯎꯒ ꯃꯈꯣꯏꯅꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯄꯀꯥꯗꯁꯨ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯄꯀꯥꯁꯨ ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯆꯥꯎꯕꯤꯒꯤ ꯃꯔꯤ ꯄꯨꯝꯕ ꯈꯪꯂꯝꯃꯤ꯫ ꯃꯤꯠꯂꯥꯎꯒ ꯎꯅꯕꯗꯁꯨ ꯃꯥꯅ ꯂꯥꯞꯅ ꯁꯪꯕꯤꯔꯝꯃꯤ ꯆꯥꯎꯕꯤꯕꯨ꯫ ꯆꯥꯎꯕꯤ, ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯄꯀꯥ? ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯤꯔꯥ? ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯇꯥꯄꯀꯥ? ꯌꯥꯝ ꯊꯨꯃꯟꯗ꯭ꯔꯣ? ꯈꯪꯅꯕ ꯀꯨꯏꯁꯨ ꯀꯨꯏꯗ꯭ꯔꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ, ꯂꯥꯏꯁꯨ ꯌꯥꯝ ꯂꯥꯏꯔꯩ꯫ ꯑꯩꯒꯤ ꯏꯃꯥꯅ ꯃꯆꯥꯒꯤ ꯑꯋꯨꯟꯄꯣꯠ ꯍꯥꯞꯄꯤꯕꯁꯨ ꯉꯝꯂꯣꯏ꯫ ꯇꯥꯄꯀꯥ ꯍꯣꯏꯒꯁꯨ ꯂꯝꯕꯥ ꯄꯥꯕ ꯆꯥꯟꯅꯗꯦ꯫ ꯂꯝꯕꯥ ꯄꯥꯕ꯭ꯔꯥ ꯆꯥꯟꯅꯕ꯭ꯔꯥ ꯍꯪꯕ ꯅꯠꯇꯦ ꯆꯧꯕꯤ, ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ, ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯣ ꯍꯥꯏꯕ, ꯂꯦꯡꯗꯅ꯫ ꯑꯕꯣꯛꯅ ꯇꯛꯄꯅꯁꯨ ꯂꯣꯏꯔꯦ, ꯅꯪ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯅ꯫ ꯑꯋꯨꯟꯄꯣꯠꯀꯤꯗꯤ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ, ꯑꯕꯣꯛꯅ ꯀꯜꯂꯤꯉꯩꯗ ꯃꯁꯨ ꯅꯨꯄꯤ ꯋꯥꯗꯅꯕꯅꯤ ꯍꯥꯏꯗꯅ ꯂꯣꯏꯅ ꯂꯩꯁꯤꯜꯂꯒ ꯊꯝꯂꯕꯅꯤ꯫ ꯌꯨꯝꯗꯨꯗ ꯑꯕꯣꯛ ꯑꯩꯈꯣꯏꯅꯤ ꯈꯛ ꯂꯩꯕꯅꯤꯅ ꯑꯕꯣꯛꯇꯣ ꯑꯩꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ꯫ ꯏꯃꯥ ꯄꯥꯕꯗꯣ ꯍꯤꯡꯂꯝꯕ ꯇꯥꯔꯗꯤ ꯑꯩꯁꯨ ꯅꯉꯣꯟꯗ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯝꯃꯣꯏ꯫ ꯇꯥꯄꯀꯥ, ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯃꯇꯝ ꯈꯔꯗꯤ꯫ ꯍꯣꯏ, ꯈꯜꯂꯣ, ꯑꯗꯣ ꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯂꯧꯕꯗꯤ ꯌꯥꯔꯣꯏꯀꯣ? ꯍꯣꯏ, ꯂꯧꯔꯣꯏꯗ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯆꯥꯎꯕꯤꯒꯤ ꯈꯨꯜ ꯑꯗꯨ ꯁꯥꯈꯤꯒꯤ ꯃꯃꯥ ꯃꯆꯥꯅꯤ ꯆꯪꯗꯅ ꯆꯥꯎꯕꯤꯒ ꯈꯪꯅꯔꯤꯕ ꯃꯤꯠꯂꯥꯎꯒ ꯃꯈꯣꯏꯅꯤꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏ ꯁꯥꯔꯥ ꯁꯜꯂꯝꯃꯤ꯫ ꯅꯣꯛꯅꯕꯗꯁꯨ ꯂꯣꯏꯔꯝꯃꯤ, ꯃꯁꯛ ꯊꯤ, ꯂꯥꯏꯔꯩ, ꯃꯌꯥꯡ ꯏꯀꯪ ꯀꯪꯂꯗꯅ ꯁꯤꯕꯨ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯅꯣꯛꯅꯕꯗꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯃꯤꯠꯂꯥꯎꯗꯒꯤꯅ ꯁꯥꯈꯤ ꯑꯃꯗꯤ ꯃꯤꯇꯣꯡ, ꯃꯈꯣꯏꯅꯤ ꯆꯪꯗꯅ ꯊꯦꯝꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯆꯥꯎꯕꯤ, ꯃꯇꯥ ꯁꯥꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯈꯣꯏꯅꯤ ꯇꯧꯔꯤꯕ ꯄꯨꯝꯕ ꯈꯪꯂꯕꯗ ꯁꯥꯎꯅ ꯆꯪꯂꯛꯏ ꯃꯌꯨꯝꯗ꯫ ꯀꯩꯗꯧꯔꯦ? ꯊꯣꯛꯈꯤꯗ ꯉꯥꯏꯔꯤ, ꯄꯩꯔꯒ ꯑꯃꯨꯛ ꯆꯪꯉꯛꯏꯗꯨꯅ ꯆꯥꯎꯕꯤ? ꯏꯃꯥ, ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤꯗ꯫ ꯀꯩꯗꯧꯔꯕꯒꯦ ꯏꯆꯥꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯕꯕꯣ? ꯑꯗꯨꯕꯨꯔꯣ? ꯆꯥꯎꯕꯤ, ꯃꯃꯥꯗ ꯁꯥꯈꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯇꯧꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯏꯁ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯁꯥꯈꯤꯒꯤ ꯃꯃꯥ ꯃꯆꯥꯗꯤ ꯑꯩꯈꯣꯏꯅꯒ ꯄꯥꯟꯅꯕ ꯉꯝꯒꯗꯕ ꯅꯠꯇꯦ, ꯃꯆꯤꯟꯗ ꯃꯩ ꯊꯣꯛꯄꯅꯤ꯫ ꯏꯃꯥ, ꯑꯩꯅ ꯁꯨꯝ ꯈꯜꯂꯤꯅꯤ, ꯇꯥꯄꯀꯥꯗ ꯆꯦꯟꯈ꯭ꯔꯁꯤꯔ ꯍꯥꯏꯗꯅ꯫ ꯇꯥꯄꯀꯥꯅꯁꯨ ꯆꯦꯜꯂꯁꯤ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ꯫ ꯃꯌꯥꯡ ꯏꯀꯪ ꯀꯪꯕ, ꯃꯁꯛ ꯊꯤꯕ, ꯁꯨꯁꯨ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯗꯨ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯃꯁꯛꯁꯨ ꯐꯖꯕ, ꯊꯕꯛꯁꯨ ꯐꯕ, ꯃꯔꯝꯁꯨ ꯃꯣꯛꯄ, ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗ ꯂꯩꯕꯅ ꯐꯩꯗ꯫ ꯑꯋꯨꯟꯄꯣꯠ ꯍꯥꯏꯔꯁꯨ ꯏꯃꯥꯅ ꯉꯝꯕ ꯀꯥꯟꯗ ꯍꯦꯛ ꯍꯥꯞꯂꯒ ꯂꯣꯏꯔꯦ꯫ ꯏꯃꯥ, ꯑꯋꯨꯟꯄꯣꯠꯇꯤ ꯄꯨꯔꯛꯀꯅꯨ ꯍꯥꯏ ꯇꯥꯄꯀꯥꯅ, ꯃꯣꯏ ꯑꯕꯣꯛꯅ ꯂꯣꯏꯅ ꯊꯝꯃꯦ ꯍꯥꯏ꯫ ꯑꯗꯨꯗꯤ ꯆꯦꯟꯈ꯭ꯔꯣ, ꯏꯃꯥꯒꯤ ꯆꯥꯎꯕꯤꯅ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯆꯦꯟꯈ꯭ꯔꯒꯦ꯫ ꯍꯣꯏ, ꯃꯗꯨ ꯅꯠꯇꯅꯅꯦ, ꯁꯥꯈꯤꯒꯤ ꯃꯃꯥ ꯃꯆꯥꯁꯤ ꯄꯥꯟꯅꯕ ꯉꯝꯕꯒꯤ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ꯫ ꯁꯥꯈꯤ, ꯊꯥꯗꯣꯏ, ꯆꯥꯎꯕꯤ ꯅꯠꯇꯕ ꯈꯨꯜꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯏꯇꯥ, ꯋꯥ ꯑꯃ ꯍꯥꯏꯕꯤꯌꯨꯔꯣ? ꯀꯔꯤ ꯋꯥꯅꯣ ꯏꯇꯥ? ꯍꯥꯏꯌꯨꯅꯦ, ꯏꯇꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯏꯇꯥ ꯃꯌꯥꯝ, ꯏꯇꯥ ꯆꯥꯎꯕꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯃꯤꯠꯂꯥꯎꯗꯣ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ, ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯃꯌꯥꯡꯅ ꯃꯔꯣꯜ ꯑꯃ ꯀꯪꯉꯤꯕ, ꯃꯗꯨꯕꯨ ꯀꯔꯝꯅ ꯊꯦꯡꯅꯔꯨꯏꯖꯥꯠꯅꯣ? ꯁꯥꯈꯤꯒꯤ ꯋꯥꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯋꯥ ꯅꯣꯛꯏ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫
ꯈꯜꯂꯒ ꯀꯣꯏꯖꯣꯝꯕ ꯐꯪꯉꯦ ꯍꯥꯏꯕꯗꯨꯅꯤ ꯏꯇꯥ ꯆꯥꯎꯕꯤꯗ ꯊꯣꯛꯂꯤꯕꯁꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯛ ꯍꯥꯏꯔꯦ ꯊꯤꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤꯗꯤ ꯃꯥꯅ ꯍꯦꯟꯅ ꯐꯖꯔꯤꯅꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯨꯄꯥꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯐꯖꯩ ꯁꯥꯀꯤꯅ ꯑꯗꯨꯅꯤ ꯖꯨꯒꯣꯠ ꯑꯃ ꯆꯥꯗꯦ ꯍꯥꯏꯕ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯄꯗ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯒ ꯃꯈꯥ ꯏꯪꯈꯣꯜꯗ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯃꯁꯥ ꯌꯥꯝ ꯅꯥꯟꯕ ꯑꯅꯤꯒ ꯋꯥꯔꯤ ꯆꯤꯛꯇꯥꯅꯍꯧꯏꯗ ꯁꯥꯀꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯗꯨꯅ ꯃꯥꯗꯤ ꯌꯥꯝ ꯉꯝꯃꯤ ꯖꯥꯠꯅꯤꯅ ꯅꯨꯄꯥ ꯑꯅꯤꯒ ꯀꯣꯏꯔꯤꯕ ꯖꯥꯠꯅꯤ ꯈꯪꯅꯤꯕ ꯇꯥꯃꯤꯠ ꯂꯥꯎꯗ ꯍꯥꯏꯖꯤꯜꯂꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯍꯜꯂꯒꯅꯦ ꯆꯦꯜꯍꯟꯒꯦꯕ ꯑꯩꯅ ꯏꯇꯥ ꯃꯤ ꯌꯥꯝꯅ ꯅꯣꯛꯅꯕ ꯀꯟꯕꯁꯦ ꯊꯨꯅ ꯆꯨꯔꯨꯡꯉꯤꯗꯤ ꯍꯥꯏꯕꯅꯤꯀꯣ ꯆꯨꯔꯨꯡꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯏꯇꯥ ꯊꯨꯅ ꯆꯨꯔꯨꯡꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯅꯍꯥꯟꯋꯥꯏ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯅ ꯄꯨꯔꯤꯉꯩꯗ ꯃꯤ ꯅꯣꯛꯅꯔꯨꯕꯒꯤꯅꯤ ꯍꯧꯖꯤꯛ ꯏꯃꯥ ꯏꯆꯥꯅ ꯃꯤ ꯅꯣꯛꯅꯔꯤꯁꯤ ꯏꯇꯥ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩꯈꯣꯏꯗꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯏꯇꯥ ꯁꯈꯤ ꯅꯪ ꯁꯥꯎꯔꯛꯀꯅꯨ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯣ ꯏꯇꯥ ꯁꯥꯎꯔꯣꯏ ꯀꯩ ꯋꯥꯅꯣ ꯑꯗꯨꯕꯨ ꯏꯇꯥ ꯅꯣꯏ ꯇꯥꯃꯤꯇꯣꯡꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯃꯑꯣꯡ ꯃꯇꯧ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯃꯃꯤꯡꯁꯤꯡꯁꯦ ꯃꯤꯇꯣꯡ ꯃꯤꯈꯨ ꯃꯤꯠꯂꯥꯎ ꯁꯤꯒꯨꯝꯕ ꯉꯥꯛꯇ ꯀꯧꯔꯤꯁꯤꯕꯨ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯁꯈꯤ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦꯔ ꯏꯇꯥ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯃꯤ ꯁꯤꯊꯕ ꯀꯧꯏ ꯑꯩ ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯣ ꯅꯣꯏꯒ ꯀꯨꯏꯊꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯁꯥꯎꯅꯔꯛꯑꯅꯤ ꯑꯗꯨꯅ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯁꯤꯟꯅꯔꯒ ꯆꯠꯈꯤꯔꯝꯃꯤ ꯁꯥꯈꯤꯗꯣ ꯏꯇꯥ ꯅꯪꯒꯤ ꯁꯦꯜ ꯁꯔꯨꯛ ꯄꯤꯔꯝꯗ꯭ꯔꯤꯌꯦ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯄꯤꯔꯣꯏ ꯀꯩꯒꯤ ꯄꯤꯗꯣꯏꯅꯣ ꯅꯣꯏꯅ ꯑꯩ ꯁꯥꯎꯒꯩ ꯁꯥꯎꯍꯜꯂꯒ ꯅꯣꯏꯅ ꯄꯤꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩ ꯍꯧꯖꯤꯛ ꯁꯥꯎꯍꯟꯕ ꯅꯨꯄꯤꯗꯣ ꯑꯗꯨꯗꯒꯤ ꯂꯧꯔꯣ ꯑꯩꯅ ꯁꯥꯎꯁꯤꯟꯅꯔꯒ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯁꯦꯜ ꯄꯤꯔꯝꯗꯕ ꯅꯨꯡꯉꯥꯏꯔꯦ ꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯔꯒꯦ ꯑꯩꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯁꯤꯒꯤ ꯃꯤ ꯅꯣꯛꯅꯕ ꯀꯟꯕꯤꯁꯦ ꯃꯇꯣꯏꯅꯔꯕꯅꯤ ꯃꯍꯥꯛ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯁꯥꯎꯁꯤꯟꯅꯔꯒ ꯆꯠꯂꯤꯁꯦ ꯅꯨꯡꯁꯤꯗꯦ ꯑꯣꯏꯕ ꯃꯁꯤ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤ ꯅꯣꯛꯅꯗꯨꯗ ꯇꯧꯔꯒ ꯂꯩꯕꯅꯦꯕ ꯁꯤ ꯍꯧꯖꯤꯛꯁꯨ ꯅꯣꯛꯅꯔꯝꯃꯤꯗꯨ ꯎꯔꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯅ ꯁꯦꯝꯈꯩ ꯁꯦꯝꯕꯤꯔꯒ ꯑꯩꯅꯦ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯨ ꯌꯥꯎꯅ ꯍꯥꯏꯗ꯭ꯔꯤꯅꯤ ꯅꯨꯄꯥꯗꯣ ꯃꯥꯅ ꯁꯦꯝꯕꯤꯔꯤꯅꯦ ꯈꯪꯉꯕ ꯑꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕꯝ ꯈꯜꯂꯒ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯆꯨꯔꯨꯡꯕ ꯇꯥꯕꯅꯤ ꯃꯁꯥꯗ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯃꯤ ꯑꯗꯒꯤ ꯅꯣꯛꯅꯕ ꯀꯟꯕ ꯃꯤꯁꯤꯡꯁꯦ ꯃꯁꯥꯗ ꯑꯗꯨꯝ ꯆꯨꯔꯨꯡꯕꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯥꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯃꯤꯇꯣꯡꯒꯤ ꯃꯍꯨꯠ ꯃꯤꯠꯂꯥꯎꯗ ꯑꯣꯏꯅ ꯂꯩꯔꯕ ꯑꯩꯅ ꯍꯔꯥꯎꯗꯧꯁꯤꯗꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯗꯤ ꯏꯁꯥꯗ ꯆꯨꯔꯨꯡꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯋꯥ ꯈꯔꯗꯤ ꯉꯥꯡꯅꯔꯤ ꯑꯗꯨꯅ ꯍꯟꯅꯔꯁꯤ ꯂꯥꯛꯑꯣ ꯆꯥꯎꯕꯤ ꯃꯥꯗꯤ ꯄꯀꯥꯗ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯆꯦꯟꯈꯤꯔꯝꯃꯤ ꯆꯦꯟꯈꯤꯕ ꯅꯣꯡꯉꯥꯟꯕꯒ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗ꯭ꯔꯕꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯄꯀꯥꯒꯤ ꯌꯨꯝꯃꯛꯇꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯝꯕꯥꯜ ꯍꯔꯥꯎꯅ ꯍꯥꯏꯔꯤ ꯃꯁꯨ ꯅꯨꯄꯥ ꯄꯀꯥꯗ ꯍꯥꯏ ꯄꯀꯥ ꯍꯥꯏꯕ ꯄꯛꯇꯤ ꯄꯛꯇꯅ ꯄꯛꯄ ꯁꯥꯕ ꯀꯩꯗꯧꯔꯒꯦꯕꯣ ꯍꯔꯥꯎꯅ ꯁꯤꯊꯔꯤꯗꯨꯕꯨ ꯅꯁꯨꯗ ꯅꯪꯅ ꯅꯨꯄꯤ ꯈꯟꯕ ꯍꯩꯗꯅ ꯈꯔ ꯂꯩꯔꯗꯤ ꯑꯩꯁꯦ ꯏꯁꯨ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯑꯃ ꯎꯕ ꯐꯪꯗꯧꯔꯦꯗꯣ ꯑꯁ ꯑꯕꯣ ꯅꯪ ꯁꯤꯗꯤꯕ ꯁꯣꯝꯗ ꯃꯤꯠꯂꯥꯎ ꯃꯥꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯃꯉꯣꯟꯗꯒꯤ ꯁꯥꯈꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯃꯤꯇꯣꯡꯅ ꯇꯧꯁꯤꯟꯅꯔꯒ ꯁꯦꯜ ꯂꯧꯊꯣꯛꯈꯤꯕꯒꯤ ꯈꯪꯅꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯒ ꯂꯥꯏꯔꯕ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯑꯗꯨꯅꯗꯤ ꯑꯩ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏꯕ ꯃꯈꯣꯏꯅꯤꯗꯣ ꯁꯥꯈꯤꯗꯣ ꯐꯥꯔꯒ ꯂꯧꯒꯦꯕ ꯑꯩꯅ ꯆꯥꯎꯕꯤ ꯐꯪꯍꯧꯗ꯭ꯔꯕꯁꯨ ꯍꯦꯍꯦ ꯃꯤꯠꯂꯥꯎ ꯑꯩꯗꯤ ꯈꯪꯍꯟꯈꯤꯗꯅ ꯅꯈꯣꯏꯅꯤ ꯉꯁꯤꯗꯤ ꯁꯥꯈꯤ ꯑꯃꯗꯤ ꯃꯤꯇꯣꯡ ꯄꯥꯈꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯥꯃꯤꯇꯣ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯑꯩꯈꯣꯏꯅꯤ ꯆꯦꯟꯈꯤꯕ ꯅꯠꯇꯅ ꯁꯦꯜ ꯂꯧꯊꯣꯛꯂꯤꯉꯩꯗꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯇꯥ ꯇꯧꯉꯝꯕꯤ ꯆꯥꯎꯕꯤꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯔꯦ ꯋꯥꯈꯜ ꯋꯥꯔ ꯀꯩꯗꯧꯔꯨꯅꯤ ꯍꯌꯦꯡꯗꯣ ꯆꯦꯜꯂꯁꯤ ꯉꯟꯇꯥ ꯊꯣꯛꯂꯛꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯍꯌꯦꯡ ꯉꯟꯇꯥ ꯊꯣꯛꯂꯛꯑꯒꯦ ꯍꯣꯏ ꯆꯪ ꯁꯥꯈꯤ ꯃꯃꯥ ꯏꯕꯦꯇꯣꯝꯕꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯏꯕꯦꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯏꯆꯥꯗꯤ ꯃꯤꯒꯤ ꯅꯨꯄꯥ ꯁꯦꯝꯕꯤꯕ ꯍꯩꯔꯨꯗꯅ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯐꯥꯈꯤꯗꯅꯀꯣ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯍꯪꯒꯣꯏ ꯇꯣꯡꯁꯥꯡ ꯃꯥꯟꯕꯗꯨꯅ ꯑꯩꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯐꯥꯖꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯉꯤ ꯅꯣꯏꯅ ꯂꯧꯊꯣꯛꯂꯨꯔꯤꯕ ꯃꯌꯥꯝꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯐꯥꯈꯤꯗꯧ ꯃꯥꯟꯕ ꯏꯃꯥꯅ ꯑꯁ ꯏꯃꯥ ꯑꯩ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯂꯨꯈꯤꯒꯦ ꯌꯥꯆꯪꯂꯛꯄꯁꯤꯗ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯔꯤꯅꯣ ꯅꯪꯕꯣ ꯌꯥꯆꯪꯂꯛꯄꯁꯤꯗ ꯀꯣꯛꯁꯦ ꯏꯪꯍꯜꯂꯨꯒꯦ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯌꯦꯡꯂꯒ ꯍꯣꯏ ꯍꯣꯏ ꯏꯅꯦꯝꯄꯣꯛꯅ ꯁꯤꯟꯕꯤꯔꯣ ꯐꯅꯕꯗꯣ ꯁꯥꯈꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡꯕꯨ ꯌꯦꯡꯂꯤ
ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯇꯨꯡꯗꯒꯤ ꯃꯃꯤꯠ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯀꯣꯛꯇ ꯈꯨꯇꯨꯝꯅ ꯁꯨꯗꯨꯅ ꯋꯥꯟꯊꯍꯜꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯁꯥꯈꯤ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯃꯥꯟꯗꯦ꯫ ꯑꯁ, ꯃꯣꯝꯄꯥꯛꯅꯤ ꯇꯧꯔꯤꯁꯤꯁꯨ ꯏꯄꯠ ꯄꯠꯂꯗꯅ ꯅꯥꯡꯒꯟꯒꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ꯫ ꯀꯅꯥꯒꯤ ꯃꯌꯨꯝꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣ? ꯉꯥꯡꯅ ꯐꯛꯂꯥꯡꯗ ꯃꯈꯨꯠꯇꯨ ꯁꯧꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗꯅ ꯃꯤꯠꯂꯥꯎ ꯊꯥꯡꯐꯦꯡꯅꯨꯡ ꯑꯃꯗ ꯊꯥꯡ ꯈꯨꯀꯨꯔꯤ ꯑꯃ ꯀꯟꯅ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯤ ꯑꯃ ꯊꯣꯛꯂꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯊꯥꯡꯐꯦꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯇꯨꯡꯍꯟꯗꯨꯅ ꯂꯩꯊꯣꯔꯛꯏ꯫ ꯁꯥꯈꯤ ꯃꯤꯠꯂꯥꯎꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯑꯃꯨꯛ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕꯤ ꯁꯥꯈꯤ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝ ꯌꯥꯎꯅꯔꯝꯃꯤ꯫ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯃꯁꯛ ꯐꯖꯕꯗ ꯅꯠꯇꯅ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯑꯃꯠꯇ ꯆꯤꯊꯗꯅ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯈꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯝ ꯍꯦꯜꯂꯝꯃꯤ꯫ ꯍꯥꯏꯅ ꯇꯥꯟꯅꯕꯁꯨ ꯌꯥꯔꯝꯗꯦ, ꯃꯁꯛꯁꯨ ꯌꯥꯝꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤ ꯑꯃꯠꯇꯅ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯗꯤ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯁꯥꯈꯤ ꯁꯥꯎꯅ ꯍꯥꯏꯔꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇ, "ꯍꯩ ꯇꯣꯝꯄꯣꯛ, ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯍꯥ? ꯀꯩꯗꯧꯔꯤꯒꯦꯕ ꯑꯗꯨꯗ?" "ꯀꯩꯅꯣ ꯏꯃꯥ, ꯑꯩꯅꯕꯨ ꯀꯩꯗꯧꯅꯤꯒꯦ? ꯑꯩꯈꯣꯏ ꯄꯥꯕꯅ ꯂꯣꯏꯕ ꯉꯥꯅꯨ ꯃꯆꯥꯁꯤꯡꯁꯦ ꯅꯨꯡ ꯊꯣꯝꯃꯒ ꯈꯨꯠ ꯆꯨꯝꯕ ꯌꯦꯡꯉꯤꯕ." "ꯍꯦ ꯃꯍꯥꯆꯟꯗꯥꯟ, ꯅꯪꯕꯨ ꯉꯥꯅꯨ ꯃꯆꯥꯗꯨꯗ ꯈꯨꯠ ꯆꯨꯝꯕ ꯌꯦꯡꯕ ꯅꯠꯇ꯭ꯔꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯁꯥꯟꯅꯅꯕ ꯂꯩꯇ꯭ꯔꯕꯣ?" "ꯂꯩꯇ꯭ꯔꯦ, ꯏꯃꯥꯟꯅꯕ ꯑꯝꯇꯅ ꯑꯩꯒ ꯁꯥꯟꯅꯁꯤꯁꯨ ꯌꯥꯁꯨ ꯌꯥꯗꯅ." "ꯂꯩꯇ꯭ꯔꯗꯤ ꯆꯤꯡꯗꯔ ꯃꯥꯗꯔ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣꯕ ꯑꯝꯇ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ꯫ ꯅꯁꯛꯅꯤꯅ ꯏꯊꯤ ꯊꯤꯗꯗꯅ ꯀꯅꯥꯕꯨ ꯂꯧꯔꯤꯅꯣ? ꯅꯃꯥ ꯑꯩ ꯈꯖꯤꯛꯇꯁꯨ ꯂꯧꯗꯅ ꯅꯄꯥ ꯆꯨꯝ ꯐꯩꯒꯪ ꯃꯥꯟꯕꯁꯦ ꯍꯩꯖꯤꯡꯗꯅ ꯃꯥꯜꯂꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ." "ꯄꯥꯕꯅ ꯍꯥꯏꯕꯗꯨꯗꯤ ꯃꯥ ꯅꯪꯅ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕꯒꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯄꯥꯕ ꯃꯥꯜꯂꯤꯅꯤ ꯍꯥꯏꯗ." "ꯏꯁ, ꯀꯔꯤ? ꯊꯨꯏ! ꯑꯩꯅ ꯅꯪꯒꯤ ꯅꯄꯥꯁꯦ ꯁꯥꯊꯤꯅ ꯅꯨꯡꯁꯤꯗꯣꯏꯕ? ꯇꯤꯟꯁꯦ ꯑꯃꯨꯛꯇ ꯑꯗꯨꯝ ꯄꯤꯔ ꯁꯤꯠꯈꯤꯒꯦꯗ꯫ ꯊꯨꯏ! ꯍꯪ ꯑꯩ ꯑꯁ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦꯗ, ꯏꯁꯥꯁꯦ ꯃꯔꯤꯛ ꯃꯔꯤꯛꯁꯨ ꯆꯠꯈꯠꯂꯛꯑꯦꯕ ꯑꯩ." "ꯃꯥ, ꯅꯪꯅ ꯃꯤ ꯅꯣꯛꯅꯔꯨꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤꯗꯤ ꯏꯃꯥꯗ ꯆꯨꯔꯨꯡꯗꯅ ꯅꯆꯥꯏꯗꯤ ꯁꯛ ꯐꯖꯕꯗ ꯃꯤꯡ ꯆꯦꯒꯥꯛ ꯈꯥꯏꯒꯦ ꯆꯠꯂꯦꯍꯦ꯫ ꯃꯤꯅꯁꯨ ꯅꯨꯡꯁꯤꯕꯤꯕꯗ ꯂꯣꯏꯔꯦ." "ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ, ꯇꯥꯅꯤꯡꯗꯦꯀꯣ, ꯇꯥꯅꯤꯡꯗꯦ ꯑꯩ." ꯊꯣꯏꯊꯣꯏꯕ ꯃꯃꯥꯅ ꯀꯣꯟ ꯐꯦꯡꯅꯕꯅꯤ ꯍꯥꯏꯗꯅ ꯏꯁꯤꯡ ꯁꯣꯛꯄꯤꯔꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯕꯥꯔꯇꯤꯟ ꯑꯃꯗ꯫ "ꯏꯃꯥꯒꯤ ꯊꯣꯏꯕ, ꯌꯥꯔꯦ, ꯁꯣꯛꯂꯨꯔꯅꯨꯅꯦ ꯏꯁꯤꯡꯗꯣ, ꯏꯁꯥ ꯋꯥꯔꯅꯤ, ꯇꯣꯛꯂꯣ." "ꯃꯥ, ꯕꯥꯔꯇꯤꯟꯁꯦ ꯑꯃꯒ ꯁꯣꯛꯑꯒ ꯇꯣꯛꯑꯒꯦ." "ꯍꯣꯏ." ꯃꯤꯠꯂꯥꯎ ꯌꯨ ꯉꯥꯎꯔꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯂꯥꯎꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯄꯦꯟꯗꯅ, "ꯁꯥꯈꯤ ꯍꯥꯏꯕꯤ ꯐꯠꯇꯕꯤ, ꯅꯪꯅ ꯐꯠꯃꯟꯗꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩꯁꯦ ꯅꯪ ꯂꯧꯔꯕꯅꯤ꯫ ꯅꯪꯅ ꯂꯩꯁꯥꯕꯤ ꯅꯠꯇꯒꯨꯝ ꯅꯈꯣꯏ ꯅꯃꯥꯒ ꯃꯤ ꯅꯛꯅꯔꯨꯕ ꯃꯌꯥꯝ ꯑꯗꯨꯅ ꯅꯁꯥꯗ ꯆꯨꯔꯨꯡꯗꯅ ꯏꯆꯥꯁꯨ ꯑꯐꯕ ꯄꯣꯛꯇ꯭ꯔꯦ꯫ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯁꯥꯈꯤ ꯅꯪꯁꯦ꯫ ꯏꯆꯥ ꯏꯁꯨꯗꯒ ꯁꯥꯈꯤ ꯍꯥꯏꯕ ꯃꯤꯡꯁꯦ ꯁꯨꯛꯀꯧ ꯀꯧꯔꯣꯏꯀꯣ, ꯑꯩ ꯀꯧꯔꯣꯏ ꯍꯥꯏꯁꯤꯅꯤ." ꯁꯥꯈꯤ ꯁꯥꯎꯅ ꯊꯣꯛꯂꯛꯂꯒ ꯈꯨꯝꯂꯛꯏ, "ꯅꯪꯅ ꯆꯥꯎꯕꯤ ꯐꯪꯗ꯭ꯔꯦꯅ ꯑꯩ ꯐꯥꯔꯒ ꯂꯧꯕꯤꯕꯗꯒꯤ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯂꯕꯅꯦ, ꯃꯥꯡꯂꯕ꯫ ꯇꯥꯃꯤꯇꯣꯡꯗ ꯂꯩꯖꯔꯝꯂꯕꯗꯤ ꯑꯁꯨꯝꯅꯁꯨ ꯋꯥꯔꯝꯂꯣꯏ꯫ ꯏꯆꯥ ꯊꯤꯕ ꯕꯨꯠ ꯃꯥꯟꯕꯁꯦ ꯑꯁꯤꯁꯨ ꯄꯣꯛꯑꯝꯃꯣꯏꯌꯦ." "ꯍꯦ ꯅꯨꯄꯤ, ꯅꯪ ꯋꯥ ꯆꯒꯠ ꯉꯥꯡꯒꯅꯨ꯫ ꯑꯩꯅ ꯉꯁꯤ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯁꯦ ꯅꯪꯒ ꯃꯥꯒꯤ ꯃꯕꯨꯛ ꯁꯦꯡꯗꯕ ꯃꯇꯥꯎꯕꯨ ꯅꯣꯔꯣꯛꯇ ꯂꯪꯁꯤꯟꯕ ꯉꯝꯕ ꯃꯤꯇꯣꯡ ꯍꯥꯏꯕ ꯃꯍꯥ ꯐꯠꯇꯕꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅꯅꯤ꯫ ꯅꯆꯥꯅꯨꯄꯥ ꯕꯨꯠ ꯃꯥꯟꯕ ꯑꯃ ꯄꯣꯛꯄ ꯐꯪꯖꯔꯤꯗꯣ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ, ꯄꯣꯛꯂꯣꯏꯗꯧ ꯁꯔꯨꯛꯄꯨꯗꯤ." "ꯑꯣ ꯂꯥꯏꯕꯛꯀꯅꯦ ꯊꯝꯕꯥꯜ ꯁꯥꯠꯆꯅꯤꯡꯗ꯭ꯔꯦ ꯑꯩ." "ꯊꯝꯕꯥꯜ ꯁꯥꯠꯅꯤꯡꯗ꯭ꯔꯒꯅ ꯆꯠꯂꯣ ꯅꯄꯥꯝꯗ." "ꯆꯠꯂꯣꯏ, ꯑꯩꯅ ꯏꯄꯥꯝꯗ ꯍꯟꯈ꯭ꯔꯒ ꯃꯤꯅꯕꯨ ꯅꯣꯛꯅꯕꯤꯔꯛꯅꯕ꯭ꯔꯣ? ꯆꯠꯂꯣꯏꯌꯦ ꯏꯄꯥꯝꯗꯒ ꯑꯝꯇ." "ꯅꯄꯥꯝꯗ ꯆꯠꯄ ꯏꯀꯥꯏꯔꯒꯅ ꯆꯠꯂꯣ, ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯂꯨꯝꯕꯁꯨ ꯑꯩ ꯏꯔꯨꯖꯅꯕ." "ꯉꯝꯃꯣꯏ, ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯅꯦ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯊꯣꯛꯂꯨꯒꯦ, ꯈꯪꯂꯕ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯈꯤ ꯏꯃꯨꯡꯗ ꯄ꯭ꯔꯕꯞ ꯆꯪꯈ꯭ꯔꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯒ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯆꯥꯎꯕꯤ ꯑꯃꯗꯤ ꯁꯥꯈꯤ ꯉꯥꯌꯣꯟꯕꯤ ꯑꯃꯒꯤ ꯄꯣꯠꯐꯝꯗ ꯈꯪꯍꯧꯗꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯥꯎꯕꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯪꯂꯛꯏ ꯁꯥꯈꯤꯗ, "ꯏꯇꯥ, ꯎꯗꯕ ꯀꯨꯏꯔꯦꯗ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ?" ꯁꯥꯈꯤ ꯃꯃꯥꯏꯗꯨ ꯐꯤꯅ ꯈꯨꯝꯖꯤꯜꯂꯒ, "ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯅꯪꯉꯣꯟꯗꯅꯦ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯏꯇꯥ ꯁꯥꯈꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯗꯥ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯗꯨꯛ ꯀꯨꯏꯅ ꯋꯥꯔꯧꯔꯤꯕꯕꯨ ꯏꯇꯥ? ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯕꯒꯤ ꯏꯇꯥꯗ? ꯅꯪ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ? ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯒꯩꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?"
ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯏꯊꯣꯏꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯏꯃꯥꯎ, ꯆꯠꯂꯁꯤ ꯂꯥꯎ." "ꯍꯣꯏ ꯍꯣꯏ ꯆꯠꯂꯁꯤ ꯏꯇꯥ, ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯃꯤꯡꯅ ꯊꯣꯏꯊꯣꯏꯕ꯫ ꯑꯗꯨꯗꯤ ꯏꯇꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ." "ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯤꯗꯅ꯫ ꯏꯇꯥ ꯁꯤꯒꯤ ꯄꯨꯛꯂꯥꯎꯕꯤꯁꯦ ꯏꯇꯥ ꯅꯪ ꯌꯨꯝꯗ ꯆꯥꯎꯔꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯇꯥ." "ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯆꯠꯄ ꯍꯩꯇ꯭ꯔꯣ?" ꯆꯥꯎꯕꯤ ꯃꯈꯨꯠ ꯑꯣꯏꯗ ꯉꯥ ꯍꯥꯞꯄ ꯈꯥꯎꯗꯨ ꯄꯥꯏꯔꯒ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯕꯨ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯌꯥꯝ ꯅꯨꯡꯁꯤꯅ ꯆꯠꯈ꯭ꯔꯤꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ, "ꯏꯃꯥ, ꯑꯩꯒꯤꯁꯨ ꯑꯥꯗ ꯑꯩꯒꯤ ꯂꯣꯡꯒꯥ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯑꯁꯤꯒꯨꯝꯕ ꯑꯝꯇ ꯂꯩꯕꯤꯌꯨꯕ, ꯑꯩꯁꯨ ꯁꯦꯠꯅꯤꯡꯉꯦꯕ꯫ ꯃꯥꯅ ꯁꯦꯠꯂꯤꯕ ꯁꯤꯒꯨꯝꯕꯁꯦ ꯑꯁꯨꯃꯥꯏꯅ ꯅꯥꯟꯅ, ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯈꯨꯠꯀ ꯁꯝꯃꯒ ꯑꯩꯁꯨ ꯃꯥꯒꯨꯝꯅ ꯆꯠꯃꯤꯟꯅꯅꯤꯡꯉꯤ ꯏꯃꯥꯒ." ꯁꯥꯈꯤ ꯉꯁꯤꯒꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯈꯔꯁꯤꯗ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯂꯥꯞꯅ ꯇꯥꯝꯅ ꯅꯨꯡꯁꯤꯅꯅ ꯆꯠꯈ꯭ꯔꯤꯕ ꯃꯇꯥ ꯆꯥꯎꯕꯤꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯀꯂꯛꯆꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥꯁꯨ ꯃꯈꯣꯏꯒꯨꯝ ꯆꯠꯁꯤ꯫ ꯀꯗꯥꯏ ꯏꯆꯥꯒꯤ ꯈꯨꯠꯇꯣ ꯏꯃꯥꯗ ꯄꯤꯔꯛꯎ, ꯏꯃꯥ ꯁꯝꯒꯦ." ꯇꯣꯝꯄꯣꯛ ꯍꯔꯥꯎꯅ ꯃꯃꯥꯗ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯤꯔꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯕ ꯆꯥꯗꯧꯔꯦꯀꯣ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯩꯀꯣ ꯏꯃꯥ. ꯃꯥꯗꯤ ꯌꯥꯝ ꯈꯪꯏ ꯑꯩꯈꯣꯏꯁꯦ ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯥꯏꯕ, ꯑꯗꯨꯅꯕꯨ ꯏꯃꯥꯗ ꯉꯥ ꯄꯤꯔꯝꯃꯤꯁꯤꯅꯤ." "ꯆꯥꯔꯗꯧꯕꯅꯤ. ꯉꯁꯤꯗꯒꯤꯗꯤ ꯏꯃꯥꯅ ꯏꯆꯥꯒꯤ ꯉꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯡꯗꯨꯅ ꯄꯤꯖꯔꯒꯅꯤ. ꯂꯥꯎ ꯂꯥꯎ ꯆꯠꯂꯁꯤ ꯌꯨꯝꯗ." "ꯍꯣꯏ ꯏꯃꯥ." "ꯉꯁꯤꯗꯒꯤ ꯁꯥꯈꯤ ꯑꯩ ꯃꯤ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯅꯈ꯭ꯔꯔꯣꯏ. ꯃꯤ ꯅꯣꯛꯅꯗ ꯂꯩꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯏꯆꯥꯒ ꯍꯔꯥꯎ ꯃꯤꯅꯣꯛꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯨꯔꯒꯦ." "ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕ ꯍꯥꯏꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯃꯥꯅ ꯍꯥꯏꯈꯤꯕꯗꯨꯗ." "ꯍꯣꯏꯅꯤ, ꯅꯈꯣꯏ ꯄꯥꯕꯒ ꯑꯩꯈꯣꯏ ꯍꯨꯝ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ ꯂꯥꯎ." ꯁꯥꯈꯤꯁꯨ ꯃꯥꯒꯤ ꯃꯀꯣꯛꯇꯒꯤ ꯃꯤ ꯅꯣꯛꯅꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯀꯤ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫